Drug na Eikhoi khunnai da Piriba Cheitheng Asi Eikhoi Punna Thengnaminnaduna drug free Oiba Manipur ama Oihallasi haina Manipur ki Chief Minister Nongthombam Biren na phongdokkhre. Manipur Police Department ki Narcotics and Affairs of Border na sinduna International Day Against Drugs Abuse and Illicit Trafficking ka mari lainana Chief Minister Banglo mamang taki lamthakiba bike rally ama ka mari lainana wafam ase Chief Minister Nongthombam Biren na phongdokkibane. Bike rally lamthabagi thoram adu ka mari lainana Chief Minister Nongthombam Biren na hai Kumja English nga chamapan Manipur matamdade Manipur drug sizinabagi mi masing ase adugi matik wangkhalakhe lambi sorokta drug sizinaba naha kaya ama yengba yamna nungaitaba moongda leiba fawba thengnakhe drug sizinaba mising hengalakpaga iroinana HIV AIDS nabagi changsu wangkhalakhe matam aduda oikhiba phibam adu makha samtharaktuna ngasigi generation fawbada drug na naha kaya gi punsi mahale Oirakliba phibam asi thengnanaba lengak asina kumja English ngani shubna taraga nipandagi drug amadi poppy plantation ki mayokta war on drugs campaign chathaba hokhe war on drugs campaign ki manung chana Manipur ki chingi lam kharada paksana tharamba poppy pambi sing Manipur police na maru phangna mangtahan ke drive asigi makhada drug manufacturing unit kaya thukai betan natana Drug lalonbe sing logi matung ina faraga cherak piba hokhe maduda lupa crore kor sent form oigadaba drug amade nisaga mari leinaba potlam kaya police na fagatuna logi oiba proceeding kaya chathare Manipur ase Southeast Asia ge transit corridor ama oibitan natana Golden Triangle gasu yamna naknaba maramna drug lalonbe sing na drug amade atopa nisagi potlam sing putok pusing tawbada khwaidigi arrival route ama oide adubu lengak asina chahi kharagi mamangdagi chatharakhiba war on drugs campaign asina state asida hana mayok naraba drug ki problem ado khara hantharakpagi mami taba hobrakle police na chathakiba drive sing the drug lalonba kaya ama faduna maragi matung ina charak phanghanba yaukre kaya amana legal proceeding chathare Laingang na changsin lakliba war on drugs campaign mai pak liba ase lamdam asigi praja miyam amade CSO sing pirakpa support aduna nei miyam gi support yautna war on drugs campaign mai pak po ithokloi Tampaki mafam sing the day drug problem ase ayambana control tawre haina lobi jare chingi mafam sing su satellite mapping gi mateng na kupna survey chathare chahi kharagi mamang da chathara ba poppy plantation gi chang aduga ngasiga yengna bada chada yankhai digi homfudi hantarakle masimak yamna afaba khudam amani haina lobi Drug na Eikhoi khunnai asida Piriba Cheitheng Asi Eikhoi Punna khangminase isagi oijaba kharagi damak drug lalonduna amade poppy thaduna inkhalakliba naha kayagi punsi mahan bahaibase mioiba khunnai gi yeknabani haina lobane maram aduna state ase drug free ohenbada thodang loriba praja miyam amade agency pumnamak amato oina leminaduna lamdam ase tangdu laitaba drug problem laitaba state amu ohenasi haina Chief Minister Nongthombam Biren makha chana phongdokhe Asi di Manipur state police ki effort praja mayam gi village chief singi aduga single leriba singi silnau singi support aduga tampak leriba civil society organization ima mera pai mayam gi support gi Manipur drugs karobar gi thabak si kharagai andhara loinana poppy plantation chu ekoi kainogi gi satellite mapping da pena check tabu matamda around 56% handar gi mami pena tai Aduna ay ngasi sukuma world drug anti drug abuse singi mayok ta aduga illicit drugs singi mayok ta ngasi world ki anti drug state rally siliba DGP police officer sing aduga rally de yobi gadoriba professional punama ay appreciate tobdali aduga sigi message let the world know it let the people of Manipur know it ekoi drugs dagi pura thapok pa dugumba drug have illegal drugs masi sinadaba masi like the state one upana when she have opened the tamagai I'm giving my best wishes to all of you